ꯃꯌꯥꯝ ꯉꯁꯤꯗꯤ ꯊꯩꯕꯣꯡ ꯌꯥꯝ ꯍꯥꯎꯅ ꯊꯣꯡ ꯀꯨꯠꯆꯒꯦ ꯍꯧꯖꯤꯛꯇꯤ ꯊꯩꯕꯣꯡ ꯃꯇꯝꯅꯤ ꯑꯗꯨꯒ ꯊꯩꯕꯣꯡꯁꯦ ꯂꯤꯔꯒꯗꯤ ꯍꯥꯎꯇꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅꯧꯔꯤꯉꯩ ꯃꯔꯨ ꯆꯪꯗ꯭ꯔꯤꯉꯩꯒꯤꯁꯦ ꯑꯩ ꯍꯥꯟꯅꯁꯨ ꯊꯩꯕꯣꯡ ꯊꯣꯡꯖꯈ꯭ꯔꯦ ꯑꯗꯨꯅ ꯐꯨꯠꯂꯒ ꯊꯣꯡꯕꯅꯤ ꯍꯟꯗꯛꯀꯤꯁꯤꯅ ꯐꯨꯠꯇꯅ ꯊꯣꯡꯖꯒꯦ ꯑꯗꯨꯒ ꯈꯣꯛꯄꯁꯨ ꯎꯠꯄꯤꯔꯛꯎ ꯌꯥꯝ ꯍꯥꯏ ꯍꯟꯗꯛꯇꯤ ꯈꯣꯛꯄꯁꯨ ꯎꯠꯆꯒꯦ ꯊꯩꯕꯣꯡꯗ ꯌꯥꯝꯅ ꯅꯞ ꯅꯞ ꯂꯥꯎꯕ ꯑꯃ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯊꯥꯎ ꯈꯔ ꯂꯧꯕꯤꯔꯣ ꯊꯥꯡꯗꯁꯨ ꯇꯩꯕꯤꯌꯨ ꯈꯨꯠꯇꯁꯨ ꯇꯩꯕꯤꯌꯨ ꯑꯗꯣ ꯊꯩꯕꯣꯡꯁꯦ ꯈꯤꯇꯪ ꯍꯥꯔꯠ ꯑꯣꯏꯕꯅꯦ ꯈꯣꯛꯄꯗ ꯈꯤꯇꯪ ꯋꯥꯕꯅꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯩꯒꯤꯗꯤ ꯍꯁꯕꯦꯟꯗ ꯈꯣꯛꯍꯟꯒꯦ ꯑꯩꯅ ꯃꯉꯣꯟꯗ ꯈꯣꯛꯄꯤꯔꯝꯃꯣ ꯍꯥꯏꯔꯦꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯊꯩꯕꯣꯡꯁꯦ ꯇꯪꯈꯥꯏ ꯁꯨꯃꯥꯏꯅ ꯇꯥꯊꯣꯛꯄꯤꯔꯣ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯪꯈꯥꯏꯁꯦ ꯑꯃꯨꯛ ꯇꯪꯈꯥꯏ ꯑꯃꯨꯛ ꯇꯥꯊꯣꯛꯄꯤꯔꯣ ꯇꯪꯈꯥꯏꯗꯨꯗ ꯑꯃꯨꯛ ꯇꯪꯈꯥꯏ ꯇꯥꯊꯣꯛꯄꯤꯔꯣꯕꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯊꯩꯕꯣꯡꯁꯦ ꯍꯦꯛ ꯈꯣꯛꯄ ꯂꯣꯏꯕꯒꯅꯦ ꯌꯥꯝ ꯊꯨꯅ ꯃꯆꯨ ꯃꯨꯁꯜꯂꯛꯄꯅꯦ ꯑꯗꯨꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡ ꯈꯔꯗꯅꯦꯀꯣ ꯃꯆꯨꯒ ꯊꯨꯝꯒ ꯈꯤꯇꯪ ꯍꯥꯞꯄꯒ ꯊꯝꯕꯤꯌꯣ ꯑꯗꯨꯗ ꯍꯥꯞꯅꯕ ꯃꯆꯨꯗꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯆꯨ ꯃꯨꯁꯜꯂꯛꯇꯅꯕꯀꯣ ꯑꯗꯨꯒ ꯃꯌꯥꯏꯒꯤ ꯁꯔꯨꯛꯁꯦ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯃꯀꯨꯁꯨ ꯂꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯏꯁꯥꯅ ꯆꯥꯎꯅꯤꯡꯕ ꯆꯥꯡꯗꯣ ꯑꯗꯨ ꯃꯀꯛ ꯃꯀꯛ ꯀꯛꯄꯤꯔꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯃꯁꯨꯡ ꯑꯃꯃꯨꯛ ꯇꯥꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯃꯌꯥꯏꯁꯤꯒꯤꯁꯦ ꯂꯧꯊꯣꯛꯄꯤꯔꯣ ꯁꯨꯃꯥꯏꯅ ꯁꯤ ꯃꯌꯥꯏꯒꯤꯁꯦ ꯆꯥꯕꯗ ꯍꯥꯎꯇꯕꯅꯦꯕꯀꯣ ꯀꯟꯒ ꯂꯥꯎꯕꯅꯦꯕ ꯑꯗꯨꯒ ꯁꯤꯗꯒꯤꯗꯤ ꯃꯀꯛ ꯃꯀꯛ ꯀꯛꯑꯒ ꯂꯧꯊꯣꯛꯑꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯃꯀꯨ ꯁꯥꯡꯅ ꯂꯧꯊꯣꯛꯑꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯄꯤꯁꯇꯨꯗꯤ ꯏꯁꯥꯅ ꯆꯥꯎꯅꯤꯡꯕ ꯃꯑꯣꯡ ꯀꯨꯞꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯑꯩꯒꯤꯗꯤ ꯈꯤꯇꯪ ꯆꯥꯎꯇꯛꯅ ꯑꯩꯈꯣꯏꯒꯤ ꯄꯤꯁꯇꯣ ꯁꯣꯏꯒꯦ ꯇꯧꯕꯅꯤ ꯇꯣꯏꯗꯅ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯁꯨꯃꯥꯏꯅ ꯃꯀꯨꯁꯦ ꯑꯃꯨꯛ ꯂꯧꯊꯣꯛꯄꯤꯔꯣ ꯁꯨꯃꯥꯏꯅꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯄꯤꯁ ꯄꯤꯁ ꯀꯛꯄꯤꯔꯣ ꯆꯥꯎꯕ ꯄꯤꯛꯄ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯩ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯆꯥꯎꯇꯛ ꯆꯥꯎꯇꯛꯅ ꯁꯣꯏꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯇꯤꯡꯉꯒ ꯊꯝꯕꯤꯌꯨꯀꯣ ꯃꯤꯅꯤꯠ 5ꯃꯨꯛ ꯃꯆꯨꯗꯣ ꯃꯨꯁꯜꯂꯛꯇꯅꯕ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯆꯪꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯎꯠꯆꯔꯛꯀꯦ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯤꯡꯗꯣ ꯇꯤꯜꯍꯧꯗꯤ ꯆꯥꯎꯇꯛ ꯇꯧꯕ 2 ꯁꯣꯏꯔꯦ ꯀꯨꯝꯅ ꯇꯦꯖꯄꯇꯥ ꯂꯧꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯧꯔꯦ ꯀꯃꯥꯏꯅ ꯊꯣꯡꯗꯣꯏꯅꯣꯗꯣ ꯑꯩ ꯎꯠꯆꯔꯒꯦꯀꯣ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯐꯖꯅ ꯇꯤꯡꯉꯒ ꯑꯃꯨꯛ ꯆꯥꯝꯊꯣꯛꯑꯕ ꯍꯧꯖꯤꯛꯀꯤ ꯊꯩꯕꯣꯡꯁꯦ ꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯇꯤꯜꯍꯧ 2ꯗꯣ ꯍꯥꯞꯆꯜꯂꯦ ꯇꯦꯖꯄꯇꯥ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯆꯜꯂꯦ ꯁꯤꯅ ꯁꯤꯡꯒ ꯆꯅꯝꯒ ꯇꯛꯈꯥꯏꯕꯀꯣ ꯏꯁꯥꯅ ꯇꯛꯈꯥꯏꯔꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯒꯤꯗꯤ ꯄꯦꯀꯦꯠ ꯂꯩꯕꯒꯤ ꯄꯦꯀꯦꯠ ꯑꯣꯏꯅ ꯍꯥꯞꯆꯟꯖꯔꯦ ꯑꯗꯒꯤ ꯁꯤꯅ ꯃꯤꯠ ꯃꯁꯥꯂꯥ ꯀꯣ ꯉꯥ ꯊꯣꯡꯕꯗ ꯁꯥ ꯊꯣꯡꯕꯗ ꯍꯥꯞꯅꯕꯗꯣ ꯀꯣ ꯁꯤ ꯆꯥꯃꯁ ꯑꯆꯧꯕ ꯑꯃ ꯍꯥꯞꯄꯦ ꯀꯩꯀꯩ ꯍꯥꯞꯀꯗꯒꯦꯁꯦ ꯃꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯒ ꯁꯤꯅ ꯒꯔꯝ ꯃꯁꯥꯂꯥꯁꯤꯗꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯅꯝꯁꯦ ꯀꯟꯕꯅꯦ ꯑꯗꯨꯒꯤ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯦ ꯄꯣꯠꯇꯣ ꯌꯥꯝꯗꯕꯅꯤꯅꯀꯣ ꯃꯌꯥꯝ ꯑꯗꯒꯤ ꯑꯃꯨꯛ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯀꯣ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯁꯤ ꯑꯃꯨꯛ ꯑꯩ ꯆꯥꯃꯁ 2 ꯑꯃ ꯍꯥꯞꯄꯦ ꯁꯤꯅ ꯀꯁꯇꯨꯔꯤ ꯃꯤꯊꯤ ꯀꯪꯍꯟꯕꯤꯗꯣ ꯑꯗꯣ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯅꯩꯈꯥꯏꯕꯤꯔꯣ ꯑꯗꯨꯒ ꯁꯤꯁꯨ ꯍꯥꯞꯄꯤꯌꯣ ꯁꯤꯅ ꯃꯅꯝꯁꯨ ꯅꯨꯡꯁꯤꯕꯅꯦ ꯑꯗꯨꯒ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯤ ꯃꯤꯊꯤꯅꯤꯀꯣ ꯃꯌꯥꯝ ꯃꯤꯊꯤ ꯃꯅꯥꯗ ꯗ꯭ꯔꯥꯏ ꯑꯣꯏꯔꯒ ꯌꯣꯟꯕꯅꯤ ꯀꯁꯇꯨꯔꯤ ꯃꯤꯊꯤꯅꯀꯣ ꯃꯌꯥꯝ ꯑꯗꯒꯤ ꯁꯤꯅ ꯖꯤꯔꯥ ꯃꯔꯨ ꯈꯔ ꯆꯥꯃꯁ ꯑꯃꯃꯨꯛ ꯍꯥꯞꯄꯦ ꯑꯗꯒꯤ ꯃꯆꯨ ꯍꯥꯞꯄꯦ ꯃꯌꯥꯝ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝꯒꯤ ꯄꯥꯎꯗꯔ ꯍꯥꯞꯄꯦ ꯊꯨꯝꯁꯨ ꯍꯥꯞꯄꯅꯤ ꯊꯨꯝꯁꯨ ꯑꯩꯒꯤ ꯍꯤꯟꯖꯥꯡ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯥꯞꯄꯔꯣꯏꯗꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯆꯥꯡꯗ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯑꯩ ꯑꯋꯥ ꯐꯗꯤꯒꯣꯝ ꯂꯩꯔꯗꯤ ꯃꯌꯥꯝ ꯍꯥꯞꯄꯤꯌꯣ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯈꯔ ꯍꯥꯞꯄꯦ ꯑꯋꯥ ꯐꯗꯤꯒꯣꯝꯗꯣ ꯑꯩꯒꯤꯗꯣ ꯍꯧꯗ꯭ꯔꯤꯕꯀꯣ ꯑꯗꯨꯒ ꯕꯖꯥꯔꯁꯨ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯊꯥꯎꯗꯨꯅꯅꯦꯀꯣ ꯑꯆꯥꯊꯥꯎꯅꯤ ꯐꯖꯅ ꯃꯨꯜꯂꯕ ꯊꯥꯎꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯊꯩꯕꯣꯡ ꯊꯣꯡꯕꯁꯦ ꯊꯥꯎ ꯈꯤꯇꯪ ꯌꯥꯝꯗ꯭ꯔꯗꯤ ꯍꯥꯎꯇꯕꯅꯦ ꯑꯩꯈꯣꯏꯅ ꯁꯥ ꯉꯥ ꯊꯣꯡꯕ ꯃꯇꯝꯗ ꯊꯥꯎ ꯈꯤꯇꯪ ꯌꯥꯝꯅ ꯊꯣꯡꯉꯤꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯅꯤ ꯍꯧꯖꯤꯛ ꯊꯥꯎꯗꯣ ꯑꯃꯨꯟꯕꯅꯤꯀꯣ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯗꯝ ꯇꯧꯔꯒ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯀꯩꯝꯇ ꯁꯣꯛ ꯇꯧꯗꯕꯤꯗ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯃꯤꯛꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯧꯖꯤꯛ ꯃꯤꯛꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯞꯆꯜꯂꯦ ꯀꯣ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯤꯗ ꯃꯆꯨꯁꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯐꯖꯔꯕꯅꯤ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯩꯅ ꯇꯣꯠꯈꯤꯕꯗꯣ ꯑꯗꯨꯒꯤ ꯀꯣꯝꯄꯥꯛꯇꯨꯗ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒ ꯍꯥꯏꯗꯤ
कप मचा अमा लौरगा टेंजलगा मदु हापचले सिंगसी खितंग सिना को हाना हापतोइजे अदुगा प्रेशर कुकर गी मखुम से खुमजलनी को अदुगा अदु खुम्बा मतमदा मनुंगदा कोइगी मखुमदा यावबा सिदा यावबा रबर दो लौथोकपियोबको कामदौब नतबनिना जस्ट दम तोगे तौबनेबा अदुगा मथकी कइनोसे लिडसे सिदा एकदम हापचनबिरो अदुगा समा खुमजनबिरो अदुगा गैसना हाई फ्लेम दा मिनिट अनि फसना थंबिरो अदुगा मिनिट अनि गी मतुंगदा लैथबिरो अदुगा थोंगबिरो अइगिसे 20 मिनट लैरगा हांदोक्सबनी हाइदि मिनिट 10 मुक थोंगबा मतुंगदा हांदोक्सबनी अदो मैदो पुरा लैथरगनी को थोंगिसे फसना मुलाबनी यो मसक सुजिदेगी फजराद्रा मैम हाउदोबसु माले यो तो सिगी खुथों से हाउबने कोई चिकन थोंग चप मानबने कोई थैबोंग थोंबसे असाबा मिदि खांगनी अदो 8 मिनिट कुनगी मतुंग इसिंग असाबा खरा ले थम्मेदना को अदुगा मु कप अममु हापे अदुगा मु खुमजलगा अमु लैथरगा थोंबिरनी मैम यामद्रबदा से 50 मिनिट मुक चंगबने को मैम अइगिसे 50 मिनिट्स फारे अने मरक मरक तो उत्रबनेबको याम वीडियो सांग्रनेना मुनब्रा येंगसे मैम मुनदे मुले मनम सा नुक्सिरे मुले तो मैम सिदा 50 मिनिट्स फारे अदुना अइ हुजे फदिगोम हापचलनी अदुगा ngahakhtang minute ani gumba makhum khumjalaga koi mana ma'am se chatkidana ba thamani aduga ai loktharani ma'am wow tare he haktharani manam gasidi ha tuya tanga ga saradi noigi chicken ka sa chicken mutton ka chahe मैम आई लोकथरगे यंबियु मैम हाउगद्रा हाउरोइद्रा हाबिदसु कमेंट सेक्शन दा हाबिरो मैम दि कमाइ थोंगा साबिगे हाबिदसु हाबिरो अदुगा अइना फुटलगा थोंबगी अमसु रेसिपी लेबनी अदुसु आई कमेंट सेक्शन दा मैम पिजरमगे कोइगी लिंक तो अदुगी खुथोंदसु याम हाउबनी मैम अदो आइगी सी खुथोंसिना दम तौरगा थोंजबनी मैम अदो मैम ना कईगुम ग्रेवी है मही हमने हापियो अदी मही याउदबिदा सी खुथोंसिदा थोंजगेना थोंजबनी कनागुमना हानबा आइगी वीडियो येंबिरगा अस कानैने माइसे हाना खनबिरदि अखोइगी सब्सक्राइब तौबिरमु लाइक शेयर सु तौबिरमु कमेंट से पिबिरमु मसक्सियो मैम पूरा हाउरनी से कोइगी तनगुमा नानगुमबदगा समिनरसे हाउबनी मैम अगी ngasiगी सिंजु अमगा हवाई अमगा थाइबोंग थोंबा अमगा हाउगरेंगे हाउ